अहानबदा मरोइबा पाउ पिजरे इंडो म्यांमार ngamkhai paringda sambal khabagi thabak kilometer 5.3 loire haina Chief Minister N Brena folokre Atsumgi luchingba sing police na fajin khibagi mayokta emergency shutdown tangsinjuna national highway thingjinba hokre Champu Khangpok floating village ke fum mathakta lambi koila thagani haina proposal thaduna paisa laukthoklamre Manipur lengang yu ngang legalize tawgani hairibase Manipur mai chakani haina akanmo wafom kadagi maikaidagi lengak ta khangalakli Laumida har fanghalu amadi laumi gi punsi kalu haiba wafam da khuthang chara henbagi khongjang changsin ba hokre JAC Lilong Kendra Development Coordinating Committee na Infal More Lambida Punghu Futara Nithugi Kaukiba Ban adu hanokre Amadi haukiba pung kunmari da Manipuri oina COVID-19 gi anoba case nimfugani pan thengnakre asiba ani yaukre Khrimjari Dayapati Senjamna Housing Numidangi PONYTV Prime Time News Pijari House ki leader so oiriba Chief Minister N Brena ngase Indo Myanmar gi kilometer humfu khara henba ngamkhai paringda sambal khabagi thabal paikhat kadabagi kilometer 5.3 loire haina assembly da phongdokre MLA K Ranjitna hanglakpa wahang amagi pakum piraduna hai sambal khabagi thabak ase Ministry of Home Affairs Government of India na paikhat kadabani adubu chayet na balaiba mafum khara yaubana thabak ase khumang chauksin bangamdabani haike ngamkhai gi chayet na ba yengsinbada Manipur gi mihut singsu yauhan ba yaroidra haina hanglakpa wahang gi pakumda hiram asigi matangda Government of India amadi Myanmar government anina tawgadabani adubu hiram asida Manipur gi mihut singsu marakta adum yawi haina phongdokhe I Myanmar kadari body sabya India gi koi yaw India si authority to mo authority ka sanaga lepadabni aduga map su function chen ba yaroi matam to ina ki ba map to loina scientifically geotech to loina lei gi ba ngakta ni tawdabu marakta koi gi khunja henjali torkanda sayena marak lakpa aduna maram thabu se dum palpon das 5 year khakta da horpone te fencing ka bas adui mamang dagi horu lakra Yana badum kharang leiba adum masi pari sanara koi pok ya moi adagi lakpa matam all the time koi DC ki kari koi government ki state government lo yaw technopol ki DC even dakar lega di mo koi secretary se report ko yaw aduna haije bani anu hujiki fencing thenda bagi maram di hujiki hai maram ko yana ba khona ba hujik so dum hekta yaw aduna hai masi nampu du to goya da pari sara se do torgo sangya no member di last hai di India na hajir ko officially country to country tong nabagi wani we are part of it ai gi mi dum yaw ro tawani haidnai Manipur Police Nangasi All Tribal Students Union Manipur Assam gi President Amadi General Secretary yauna luchingba mari fajin khibagi mayokta Kangpokpida National Highway thingjinduna emergency shutdown hokre KSO Sadar Hills, TSA Sadar Hills, July gi Thaumi singna ngasi numidang pung 3 tagi emergency shutdown khongjang adu changchin khibani. Panbayabadi Manipur Hill Areas ADC Bill 2021 Assembly da puthoktabagi mayokta hayeng August 3 gi numidang wairam pung 3 tagi pung 12 gi shutdown chingi district khudingmakta tawgani haina lauthokubagi police na ngasi nungthil Assam gi loisang dagi President Pautinthang Lupeng, General Secretary Andrea Anal, Information and Publicity Secretary Khaimilen Dongal Amadi, Environment and Forest Assistant Marankhai Tangkhul Faluna Pukhibadagi, Kudaktagi shutdown asi hokibani.
अमुक्ता ताद्रिबा मओंगदा इसिंग इयाइदा लेबा चंपू खांगपोक फ्लोटिंग विलेज के फुम मथक्ता लंबी कोइलास थागनी हाइना प्रपोजल थादुना पैसा लौथोकपा याउना इंग्लिसिंग अनि तरागा मापन इंग्लिसिंग अनि कुनगी PMAGY स्कीम की मखादा चंपू खांगपोक फ्लोटिंग विलेज के चापत थावरांग की दमक लेंगांगना थादरकपा यामलबा सेनफम PMAGY विलेज कन्वर्जेंट कमिटीना थबक अमते सुदना लौथोकरे हाइना चंपू खांगपोक फ्लोटिंग विलेज वेलफेयर कमिटी के माइकेदगी फोंदोरकले हिरम असिगे मातांगदा ngasi चिंगमैरोंग मनिंग लेकाइदा लेबा इंडिजिनस पर्सपेक्टिव ता पांगथोखिबा पाउगी मिफम अमदा चंपू खांगपोक फ्लोटिंग विलेज वेलफेयर कमिटी की एडवाइजर ओइनाम राजेन हाई सोथरबा खुंगंग असिगे दमक लेंगांगना प्रधानमंत्री आद्रास ग्राम योजना PMAGY की मखादा थादरकपा सेनफम ngasi मियामदे यौदना चनबम खंगदना लेरे मियोई निपान साबा PMAGY विलेज कमिटी ने चथरिबा थौंग असि लाइबक थिबनी मसिगी मतंगदा एंटी करप्शन सेल दा वाकट क्रे अमदे चेनरिबा मियोई सिंग मरी लेनबा सिंगना मतिक चाव एक्शन लौखटपियो हाइखे खुंजा सिंगना पाइखटलिबा थबकी मतंगदा RTI थादुना वाहंग हंगलुबा मतमदा मिनिस्ट्री ऑफ सोशल जस्टिस एंड एम्पावरमेंट गवर्नमेंट ऑफ इंडिया ना खुंगंग असिगे चावकत थौरांगी दमक लाइन डिपार्टमेंट ओइबा बिष्णुपुर की PHED PWD MSPDCL CMO अमदी IT की खुथांगदा थादरकपा अपुनबा सेनफम लुपा लाख कुनगी मनुंगदा लुपा लाख तरागनी थोइरोम PMAGY विलेज कन्वर्जेंट कमिटी ना लौथोकरे हाइबगे रिपोर्ट लेदे राजेन मखाताना हाई सेनफम चाउना लौथोखरबा चावकत थौरांग मंगागे प्रपोजल असिगे थबक करंबा मतमदा खुंगंग असे थबक ओइना पाइखटखिबा लेखरबगे हाइब असे खुंगंग असिगे मियामगी अचौबा वाहंग ओइदे थबक सुंतौ तौदना थबक लोइदे हाइना सर्टिफिकेट पिरिबा डिपार्टमेंट सिंगसु लाइबक थिबने स्टेट अमदी सेंटर लेंगा की लेरिबा करप्शन सेल सिंगना कुपना येंगदुना मरा लेरबा मियोइ सिंग असे मतिक चाबा चेराक पिबियो अमरोमदा चंपू खांगपोक फ्लोटिंग विलेज दा स्कूल बिल्डिंग लई हाइदना फोटो थागलंबा लाइबक थिबनी हाइनसु हाइखे अखोई होगिबा 2019-20 की हारिबा सही सिदा प्राइम मिनिस्टर आदर्श ग्राम योजना इदना थोथरब खुंगंग जिंगी मागी इंफ्रास्ट्रक्चर जिगी चापत थरांगी दमकता थादरक सेंफम बमा हारिबा सेंफम जिंग अदु होजि चापु खांगपोकता करीमते यौदबिदा होजि 2022 यूरो सिफावदा मोइना प्रपोजल मंगा थागलकांदा हारिबा पैसा सिंग असे मटखरेबा ड्रिंकिंग वाटर्स एंड सैनिटेशन अनि सुबरा हेल्थ एंड न्यूट्रिशन रूरल रोड एंड हाउसिंग की मतंगदना इसिंग मथक्ता करमान तौदना कोइलास थागनी मोइना कैपिटेशन तौरे हारिबा 7 नंबर 4 की इलेक्ट्रिसिटी एंड क्लीन फ्यूल से मसीगी पोर्ट से ngasi फाबो को प्रजासिंग उदे मंगा सुबदा डिजिटलाइजेशन तौनी हाइने अदुगा हारिबा मफमदुदा ओथोरोदबा ब्लैक टॉपिंग कमाइन तौबुली इसिंग मरदा ब्लैक टॉपिंग कमाइन तौबुली असुगुम ओइदा पादो मयाम म तौरकालदा संपू खंपो की प्रजासिंग की फंगफम तोपा हक सागी प्राइम मिनिस्टर आदर्श ग्राम योजना कन्वर्जेंट कमिटी ने मसीगी पोर्ट मयाम सिंग से प्रजादिगी मतखरे मणिपुर लेंगांगना युंगांग लीगलाइज तौगनी हाइबसे मणिपुर मई चाकनी हाइना अकनबा वाफम थंबगा लोइनेना चीफ मिनिस्टर ना युदा हाइजेनिक ओइबा पुथोकनबा हाइबसे मदुना संगोम अमरि हॉर्लिक्स कोम हकचांग फगदौरिब्रा हाइना कोलिशन अगेंस्ट ड्रग्स एंड अल्कोहल कदागी माइकेदगे लेंगाकता हंगलकली ngarang assembly session da manipur gi chief minister na lamdam asida yungang legalize tawnaba wafam phongdokkibada yaning da ba phongdoktuna ngasi konung mamang da leiba kadagi office da paugi mifam ama pangthokre maduda kadagi secretary general gitchandra mangang na hai lamdam asida yu na maram oiduna thokading da ba thodo wathok kaya thokpa lukhrabi masing hengalakba amadi miyoi kaya gi punsi mangbi thodok leptana leiribani असिगुम्बा मतम असले लेंगांगनि युंगांग लीगलाइज तौगनी हाइबसि याब ngamloi मणिपुरदगी यु मपान लमदा थादोकलगा चहिदा क्रोर चाटुक्तगी चाट्रेट फाउबा लाकनि हाइबसि लाइबक थिबनी मणिपुरदगी यु थादोकलगा थबक फंगद्रिबा नहासिंग थबक लोइना फंगलद्रा अमदि मणिपुरगी युगी वाथोक कया असि लोइसिनबा ngamladra मणिपुर लिकर प्रोहिबिशन एक्ट 1991 लेना लेना अहिंग नोंयाइदा सेंजाउ पाइबा मियोई कया यावना ओपन बारगी मओंगदा मओंग तादबा थौदोक चथरकपा लेरिबनी असिगुम्बा कया असि लेंगांगना उदना लेरि युंगांग लीगलाइज तौबा मतमदा थोलकदबा अफफता अदो लेंगांगना हाना खनफम थोई युंगांग लीगलाइज तौबगी महोत मणिपुर लिक्विड प्रोहिबिशन एक्ट 1991 असि हेना मपांगल कनकट हनबा होनसि हाइखे युंगांग से ओपनली सेल तो यालगदी कोई प्रमोट तौगदिस कनानो हजि हजि योलिबा युंगांग सिंग हजि ओपन बार सिस्टम अमा नुदांग खुदिंगी अखोई अवांग अवांग दोलान मथोन सिंग दा तौरिबा सिस्टम जे मसी कोई लेंगांग उदब्रा सी अखोई प्रमोट तौदोरिब्रा अन मसीसु
लेंगा की माइकदी अखोई पाउखम पिबियो नरंग नहान द फोंगिबा नेशनल फैमिली हेल्थ सर्वे 2019-21 की रिपोर्ट मतुंग इन मणिपुर से यू ख्वाइदगी थकप इंडिया की स्टेट मनुंग द खोइजे 5th पोजीशन ने अदु स्टेट खक्तंग ओरगदी खोइ 4th पोजीशन ने मसी की फिबम सिदा खोइना यू से अखोइना लीगलाइज तौथोकप मतमदा नत्रगा यू से युंगांग से योनबगी परमिशन से गवर्नमेंट पीबा मतमदा थोलकदबा मदुगी सोशल प्रॉब्लम अखोइ नैनबा अमा दरकार ओय अदु याम लाइना ऑनरेबल सीएम हाय मसी असेंबली द पुथोक्त्रगसु असai मणिपुर लिकर प्रोहिबिशन रूल 1994 की मतुंगिना अखोइ हाइबा सी कैबिनेट डिसीजन नंबर लवर कांदा मतम की नोटिफिकेशन थोगा इलाइ लाइना अखोइ प्रोहिबिशन जे लोकथोको यारमी अदुदी मणिपुर हांगै तोरमिसि ताटपाटने लौमी सिंगी मथौक ताबा हार मतम चान फंगहलु लौ उरिबा असेंग लौमीदा हार फंगहलु अमदी लौमी की पुंसी कलु हाइबा डिमांड सिंगदा कक्चिंग डिस्ट्रिक्ट की मयेंग लमजाव ग्राम पंचायत की प्रधान यू नरजित याउना मियोय तरुंगना जरा हेनबगी खोंजंग चंगसिनबा हौख्रे लमजाव मयाई लेकाय कम्युनिटी हॉल ngasi हौखिबा खुथांग चरा हेनबा अदुदा सरु याखिबा मियोय सिंग अदुदी मयेंग लमजाव ग्राम पंचायत की प्रधान यू नरजित थौनाउजम जय कुमार यू राजमोहन यू रंजित यू बाबुयाइमा अमदी एम मनितोनी ngasi हौरिबा खुथांग चरा हेनबा अदुगी मतंगदा प्रधान यू नरजित ना हाई हियांगलम एसीगी मनुंग चनबा ग्राम पंचायत असिगी मनुंग लैबा लौमी सिंगदा लोकल एमएलए ना होनबिदुना यूरिया हार असि खरा खरा येनख्रबसु ngasi फाउबा लौमी सिंगी लौफोंगी मथौक ताबा हार अदुदी फंगद्रे मसिना मरम ओइरगा लौमी सिंगी चाथोक वाना थोकलगद्रा हाइबगी चिंगनबा लैबदगी ममांग थागी कुंथ्रादगी ग्राम पंचायत की मनुंग चनबा लमजाव तेजपुर अमदी लाइमनाइगी लौमी सिंगना लौमी सिंगी मथौक ताबा हार फंगहनबियु हाइना वाकट मिफम फमदुना खोंजंग चंगथिनख्रे अदुबु मधु फाउबा पॉजिटिव रेस्पॉन्स अमदा लाक्तबदगी ngasi खोंजंग असि चंगचिनबनी मसी फाउबा लेंगाक असना ताद्रबदी बन याउना खोंजन कया मखा ताना चंगसेनबा सेम सारे मरम असना हिरम असदा लोकल एमएलए अमदी एग्रीकल्चर मिनिस्टर ना मीटिंग चंगबिदना ममिंग खक्तगी लौमी सिंगदा हार पीबगी महुत्ता लौमीगी मथौक ताबा हार अदो फंगहनबा थबक पाइखटपियु हाइखि long la ka long tam ha phang de long ha phang de kana phun de abu le ka maram mo na koina department ki district ki officer officer le tana jare ada ga mena sigi pose ka makha ta je lo hai ya ki hai de koina minister da paisa le kanda jo sanse exam minister da koina 26 term 22 ke ha tare ki kun phoi da phai kun dok se submit to kanda phai matam tha nga cha mai de post ga de adu already lak ta badi hauba mamang ki ta ha ne thama ni adi ta service ta ta mangam to ka si protest of den phai farmers na ngule na adu mok ta nga de phai adu te le so long lak ta badi na phai nga si lagi de phai tara ke phung ni se chanhe la chi ha de na phai nga ware am long jale adu na ma ta nga long gi wa ti ma ti na nga si lagi phai taruk na tara ke changchan ba hau jale कुमजा इंग लिसिंगनी तरागा तरेट की जुलाई अनीदा थौबाल डिस्ट्रिक्ट की लिलोंग केंद्र की मनुंग चन लैबा ngangaw lokonda imphal turel ge longnambal ninghaibadagi ichaw thokthuna chawna mang tahankiba adugi victim singda pifam thokpa compensation august ki tang ani fawgi manungda pidrabadi thodok asiga mari leinana semkiba JAC Lilong Kendra Development Coordinating Committee na august anigi ahingdongyai hauraga pung humfutara ni thugi National Highway 102 Imphal Mori lambida kaukiba ban ado ngasi Deputy Commissioner Thobal Ahanthem Subas ka wari sanaduna yanaba ama purakpadagi handokre ngasi nungthil JAC gi mihut singa DC Thobalga mahaki conference hall da wari sanaraba matungda yanaba adu purakibani wari sanaba adu da lenga ki maikaidagi SP Thobal Additional SP Thobal Operation SDO Lilong susaru yakhe ngasi gi mifam adu loiraba matungda paumi singa unabada JAC gi convener MD Madani Alina Fongdorakpada JAC na taliba demand khudingmag DC gi maikaidagi soidana piragani haina thajaba pirakpadagi JAC na National Highway 102 Imphal More lambida pung humfutara nithoi gi kauramba ban adu handokpani haiba wafam thamlakhe DC Thobal ADM Thobal SP Thobal unna phaminaduna ngasi tangani thanipal 2022 gi aying yaidagi auraga tanipan tamanga tanipan 2022 phauba ban tawgani haina auramba do
Kaibul lamjauda sangai ethnic heritage park sagadaba adu atopa mafam da hongduna sabiganu heritage park sabada changadaba mafam kaibul lamjaugi miyamna lemna katokani senfam lorei haina demand committee on the constitution of ethnic heritage park kaibul lamjaugi vice president ningthaujam renubalana phongdorakli ngasi Manipur press club ta pangthokiba paugi mifamda renubalana hai chief minister mamangda kaibul lamjauda park sagani hairamlaga sensitive zone oibana moirang khunauda hongbugi wafam ngarang assembly session da phongdorokpa asi pende sensitive zone oibagi sadabani hairagadi sensitive zone gi area singda tourist lakpagi gari kaya thaujilakli miyoi kaya lakpana sangaina leibada ayetpa oidibani haike mahangna makata na hai kaibul lamjauda park sabiyu amadi chahi khudingi pangthokliba sangai festival su kaibul lamjauda tawbiyu masida kaibul lamjaugi miyamna ayetpa leiti haike प्रजा सिंगना डोनेट तौजरगा सरकार की हेरिटेज पार्क साबदा संगदब लम की एरिया अपुंबदु खोई डोनेट तौजरगे लम की पैसा अमत लौजरे हाबिदुसु सेमना यामना खोई लम दो पैसा लुपा करोड़ मंगा तरुक चंगना खोइना मुक्पियु हाइबगी वाखलोंदा सेमना फोंदोक पिरकवसुसु अखोइगी वाखलोंदा यामना ओना तैनबदा प्रजाबु लाना मणिपुर प्रजा मियामदा उहनबीबसे अखोइ यामना Matang is the break malobinasi. PONYTV na makhal mathel gi thoram sing sandoktuda miyam gi seba tawjari masida hena mai pak na bagi damak PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiyu hena mai pak channel ama oina bagi damak PONYTV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyam gi suggestion bu khawrangna ngaijari Break ki matungda mayam mutaram okchari makha taba pau pijari Kakching Police Station gi manung chana leiba Kakching Foksupat Lekai da leiba Kakching Higher Secondary School gi opposite hauzik nauna Kakching Post Office ke building sariba asida hand grenade ama thamlamde bom adu ngasi ayu pung 10 rom tabada mafam aduda khola saduna leiba thabak shuba nan Manipuri singna thengnarakpani haidi bom adu Kakching Police ke miyoi sing laktuna yengsinba ka loinana Thokaningdaba thodok sing thoktanaba ngak senduna thamlaba matung ngasi numidang wairang pung 5 rom tabada Manipur Police ke bomb squad laktuna tekta kaidana lokhalaba matung pung 5 kun rom tabada Kakching Moramba Chinggonda asoi angam yaudna bukai hankhre bomb thamjilamba asiga mari leinana Kakching Police Station a case ama lokhatpaga loinana thijinba hokre adum oinamak hauzik fawbugi oina bomb adu kanana karigidamak thamlambano haiba khangba ngamdri haide Manipur lengang na paikhatliba war against drugs ke saruk ama oina ngasi ayuk pung 3 makhairom tabada Kakching Police ke kangbu amana heroin powder gram chaniga humfutara ni thuga kona na miyoi ani fari akaknaba paw ama fongbadagi Kakching gi Superintendent of Police Sri Bhat ke meeting makhada Subedar KS Hais Prakash na luchingba Kakching Commando kangbu amana registration number AS02Q1649 oiba quit car ama khamna bahaibada nanthokkhina ba hotnabadagi tanaduna Palel Police Station gi gate gi khara chatlaga faba ngamkhibani hairi gari asi check tobada gram chaniga humfutara ni thogi heroin powder yauramba thengna khe farba miyoi adudi suspension of operation chathariba Kuki National Liberation Front gi cadre Paumilun chahi kuntraga mathoi apokpa Dangkhothang Churachandpur district ke L Bolkut Kuldagi amadi suspension of operation chathariba Kuki National Organization gi cadre Hais L Saikhonga Mate chahi kunmathoi apokpa Hais L Hengkhokhai Mate Tengnopol Bazar dagi ni haide makha taba logi oiba thabak lokhatnaba faraba miyoi amadi polam sing adu Kakching Police Station gi osida khusinakre haide drug lalonba singda sel thadaba sing fajri makai war on drugs 2.0 mai pakpangam loi haina
All India Youth Federation AIYF na thadorokpa chirol amana phongdorakli. Chirol asina haribadi Chief Minister N. Brian Lamdam asidagi mayai kaba drug lalonba marufong na muthanaba hotnaduna War on Drugs 2.0 chatharabasu nong makangdana drug makhal kaya brown sugar, heroin amasung kani na chingba fabagi chang sugan hantadabana hantadaba asina War on Drugs ke lalongda asoiba khara leidabra haibase Manipur State Council All India Youth Federation gi achet pathajabani. Drug yamna faba ngamlaba district police official da mana mathum piduna puning thogalabaso state asidagi atopa city kayada mamal yamdaba drugs kani makhog heroin amadi brown sugar na chingba kaya Assam police Nagaland police amadi Delhi police na fabi thodok toyak libasi aina yadaba drug makhal kaya puthok pusin tawriba singa lengak asige sakti leidaba miyoi kharagi naknaba mari thamnabagi Mami ama uba fanglibasi athuba khongthangda thidoknaba hona haudrabadi missing yamdraba state ase golden triangle olakpa yabagi fibam da leire haina phongdorakli. Lamphel supermarket ta nauna sariba dukan sing ase hana mafam aduda dukan famlamba singda famhandre haina Lamphel supermarket soft and street vendors association gi miyoi sing nangase sana kaithel da leiba Lamphel supermarket mamangda khongjang changsinkhre. Mafam aduda protest tawriba singi maraktagi Karam Chaubana Fongdokhibada Planning and Development Authority PDA gi makhada sariba anoba dukan ase chaurakna chahumga kunthra romni masida dukan elot tawribasina chaniga marifuni masida association gi dukan kunthra ga taret elot tawrakhiba asida makhoi gi saruk yawrakte mahangna makha taraduna dukan elot tawnaba lupa lising tara su piyo haibadagi pikre adubu senfam ase piraba fawbada makhoi gi dukan sarukti piraktra haide Chahi taragani thoi hena mafam asa dukan famduna imung manung puri bani amadi macha masu semdi bani maram asina makhoi gi so khanbiduna dukan saruk pibina ba apil tarakli makhoi da saruk piramdana dukan famba amadi sangaba tawbidana basu phongdorakli karigumba sangaba tarabadi akan momong da khongjang changsilagani hairi Migi tangani dagi khoji wana si mafam jida phamak padagi hojik phawgi jida khoji cherang kaya ma khandana dagi wana kaya thengnaraga tawraga dukan je no hamba sarba matamda akoi gi dukan pibidre akoi chai train thoi chumna phamjar ko akoi gi dukan pidri baba dukan sanga biba yaroi dukan hangba yaroi sina ju loi bana te akoi ji sidri baba akan bai sa gi hak piramdana sarkana yengjan biyo hak pibi na ba akoi sidri baba khongjang choan hanba lai roi Kakching Municipal Council gi makhada mathau tawriba sanitary workers singi June thagi khusuman pithok pidre haina July gi tang kunmathoi dagi thabak lepagi khongjang changsinkhiba ado Kakching AC gi MLA Mayang Lambam Rameshwar amadi Kakching Bazar Business Welfare Association ga puna wari saraba matung yanaba purakpadagi ngasi ayuktagi mahok sagum Kakching kaithel amadi kulaki amot akai sengbagi thabak amu hokre Ngasigi sanitary workers singna sitpa sengba amadi fattaba lauthokpa aduda sarug yaraduna MLA Rameshwar na phongdorakpada ngarang numidang Kakching Municipal Council gi sanitary workers sing amadi Kakching Bazar Business Welfare Association gi miyoi singa puna faminaduna wari sanaraba matungda mahut Minister WANGKHEMCHA ga pau faunaduna chahi asigi May thada loikraba sinmi singi contract ki matam ado tha taraga mathoi makha tana amuk sangdoknaba amasung makhoi gi pithok pidana leiriba June thagi khusuman adu Minister ga tanaduna nongmanini ase pithok lagani haibigi thajaba Minister na pirakpadagi mahau sagum amotpa sing ngasidagi sengdokpa hobani MLA na makha taraduna matam loikraba councillor singna council asida famjinduna leidi makhoi na chumna administration tawbagi mahutta paisa na khomjilaga thabak tawriba sinmi singdina khusuman pithok pidana leiramle Manipur gi manungda ani suba achauba kaithel ama oiramba Kakching kaithel gi ngasi oirakliba kangkhong chaibagi fibam ase Kakching Municipal Council na fazana management tawbidabadagini afaba Kakching ama oinaba aikoi puna honaminasi haina su haike वाजरीबा थबक सुरिबा कांगपि तोलब सुपि थोनी लोइना ना मखोइगी मे थादा लोइग्रबा मे थादा मोगी थबकी मतम सि लोइग्रे अदु ngaraang honorable minister na akoi mya mamangda koina phone tawda mogi matam sisu extend tawbirani na hai maraksida ina sanitary workers amadi municipal council gi permanent employees sing da contract basis ta thabak tawda haining isi matam chana thabak labiu council da kabiu Sannatraba ex councillor natradi caretaker na haiba wada taraga lergadi thabak lergadi hayeng Tulihal Gram Panchayat Lalaima BLF amasung Rahamat BLF na
Manipur State Rural Livelihood Mission MSRLM ka puna khusamnaduna Sinduna Nomui Oiba BPRP Achievement Mela ama ngasi Imphal East ki Andro AC gi manung chana leiba Poirau Khongjil Mayai Lekai Community Hall da pangthokre Lenga ki loishang singi amade self-help group singi stall kaya su hangke COVID-19 vaccination yauna lemna ana laying bagi camp amasu pangthoktuna miyam da khudong chaba kaya phanghanke Thauram ga mari leinana angtha GP gi pradhan Thiam Manihal na hai BLF self-help group sing amadi Maikai Asong gi miyamna asigumba mela asda saruk yaduna tongan balengang na piribe scheme kaya gi amadi ana laying gi kanaba khudong chaba sing phanghanba asina Laikai Asom gi miyam da chawkhatpa ahongba Laikai lamdam ama purakpa ngamlagani haikhe Kanglaipak Kanbalov KKL na July 15 da Langgol Lai Ningthogi matangda athingba thamkhiba adugi makha chatharakpa oina ngasi August 2 asida KKL gi mayai loshangda Manipur gi saknairaba Phagiroi Happy Rajen KKL ga puna wakhal taminare haina KKL gi General Secretary ngamkhai langakpa luwang na thadorakpa cherol amana phongdorakle cherol aduda hairibadi masana yana maitai khunaida sokpa maitai ipa ipu singbu lana lamjingba video ama namlubadage thamoi shengna lankhre amade khanta haudaba mikupta ipa ipu singbu lana lamjingkhre masigumba asoiba asi matungda cinema lila amade advertisement tawbada checksina yengshilaba matungda leibak miyamda thadoklagani haina KKL amadi leipak miyamda hairakle maram asna Phagiroi Happy Rajen gi mathakta thamlamba athingba pumnamak ngasidagi lauthokle haina leipak miyamda phongdorakle mahangna makatana artist ama oina leibak miyamgi seba tawbada KKL gi maikaidagisu achobo mateng panglakani adubu hairiba video asi nambada hakthengna na chena khiba Langgol Ningtholai committee singe member singde matam pumbagi oina KKL na thingjin khikani amadi laigi thabak thoram amadi Langgol laigi laibungda changba matam chuppagi oina thingjile Atopa Lai Committee anauba ama form tawdriba fawba athing asi leigani Laurak liba khongthang asi Langgol Ningthobu tasengna laifam ama oina leinaba warif ni hairiba warif asi ke mayokta video asi nambada January ba miyoi singna leiraklabadi aduda thokpa afapata sing masa na pujagadabani Committee asi ke mapung oiba Secretary Santi Kumar amadi Publicity Secretary Ratan makhoi ani gi mathakta so atopa laibaki oiba thabak tawbadasu athingba thamle Aroibada leibak miyamna ipa ipuge ikheng tana thambiramba Kanglaipak mangthokpa yaba thabak thoram amata tawba yaroi haibasi KKL gi maikaidagi nahognana ningsingli haide Manipur lengangna maitai mitaibu schedule tribe list jai yahwanaba hotnadrabadi khongjang makha tana changsilagani haina schedule tribe demand committee SCDC Manipur phongdokre Loop asina thadorakpa cherol amana mikhal loiduna anauba lengak ama semba tha mari hele adubo mamang thakta loop asina takshinduna lakpa sing thabakta onthokpagi mami uraktabana August 10 gi matung miyamgi oiba ihau ama changsinaba sem sare hairi matang asta break ama kalawinase PONYTV na makhal mathel gi thoram sing sandoktuda miyamgi seba tawjari masida hena mai paknabagi damak PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiu hena mai pakpa channel ama oinabagi damak PONYTV ki contact number 9362511104 da contact tawbiro Makhada pijariba contact number natraga email asida miyamna suggestion pibiraknaba hajari miyamgi suggestion bu khawramna ngaijari Break matungda mayam bataram okchari makhataba pau pijari Delhi ki Parliament House manakta laiba Jantar Mantar da Manipur gi nupi mihut kuntragani thoi yauna National Federation of Indian Women NFIW gi lamjing makha da nupi singi damak Parliament amasung Assembly da cha da yangkhai kota thamnaba dabi tanduna wakat khongjang ngarang dagi hokre khongjang asi numit mapani chupna lakliba tang mapan fauba hanba naidana chathagani haide ngarang gi khongjang aduda Manipur khakta natana state mari haibadi Rajasthan, UP, Andhra Pradesh, amasung Jharkhand gi nupi singna su sarugya khe
Wakan mifam aduda NFIW gi General Secretary Ani Razana India asi chawkraba state kayana punsinduna semba nation amani adubo laibak asda nupi bu yam hanthana yengba laibak ama oide political economical system asi chenjau paibagi capitalist system oibana nupi sing hena awaba nangli haina phongdokhe mahangna makha taraduna laibak asida nupi nupa hak chak manare laujabatani adubo haujiksu nupi sing yamna sothari Masi Parliament amadi Assembly da nupi gi mihut chade yankai yawba ngamlaba kanda da kokpa ngamgani India gi khwaidagi chawraba President amadi Prime Minister na chingba fambu nupi da halabasu nupi bu otpale palaite Ain semnabagi hak Parliament amadi Assembly da leiba maramna chade yankai kota nupi da pidaba yaroi haina su haike Manipur Kaithel nupi marup ke General Secretary su oribi All Manipur nupi marup ke State Executive El Memana Manipur ase India ki khwaidagi nongpok sidai da leiba state amani adubo piklaba leibak asda nupi bu ka hena otpagi puwari leiramde nupi bu achauba thakta thamduna lakhe British ke mayokta ing 1958 da lal hauke maduda nupi lal haiduna British ki puwari da iduna leide maram aduna nupi bu cha da yankai kota pirabadi Manipur hena chakhotkani haike Azadi ka Amrit Mahotsav ki manung chana Har Ghar Tiranga campaign ama District Administration Kangpokpi da pangthoklagani haina Kangpokpi ki Deputy Commissioner Kengu Juringla na ngasi phongdokre hairiba campaign gi damak machu ahum gi Firal Singh District asigi tongan mafam da yungnaba hayeng yenthoklagani haide thauram asi pangthokpagi maru oiba pandamde mipum khudingmangna amatta oina Azadi ka Amrit Mahotsav asida saru yana bani haike Deputy Commissioner na sub Divisional Officer Singda machu ahumgi Firal ayuk pung tara fawgi manungda launanabasu khangankre amadi CEO natraga ADC ZEO amadi DPO na Firal ase pung ama fawgi manungda laugadabani amadi SP DFO CMO amasung atai department singna pung ani fawgi manungda hayeng laugadabani haide Social Welfare Department ge district official singna Integrated Child Development ICDS project ke makhada Kangpopi district ke Cycle sub division da leiba Anganwadi center singda angang singda thonglaga pijanaba polam sing yenthokre Anganwadi center chaniga nimfu mapandagi lakpa miyoi singna polam sing adu lauke makoina makha tana thonglaga chanaba polam sing adu angang singi yum da chatuna yenthoklaga ni haide Ministry of Women and Child Development ki guideline ki matung ina Social Welfare Department ki ICDS ki Supplementary Nutrition Program ki makhada Miron binupi, Chajen binupi amade chahi taruk ki makhada leiba angang singda polam sing adu yanthokibani District Program Officer Roslyn Dongal Cycle Child Development Project Officer ICDS Project Mutum Leimatombi Supervisor amade staff singsu thauram adu da saru yakhe Nehru Yuba Kendra Thobal amadi Nehru Yuba Kendra Chandel na August 15 fawba chathagadaba Swasthya Pakawada Cleanliness Fortnight 2022 makoi gi office ta hodokre Chandel da pangthokiba thauram aduda KSO Machi amadi MSU Machi Block Executive singna saru yaduna August 3 dagi 13 fawba Machi Block ta pangthokadaba Intensive Youth Club Development Campaign matang da khanake Amaromda Thobal da pangthokiba thauram aduda KSI Memcha District Family Welfare Officer Thobal Michael Thangmilian Mate District Youth Officer NYK Thobal K Lokendra Singh DAC YP member amadi Tits Nabakumar Maite Secretary Association of Voluntary Blood Donors AVBD Thobal na resource person sing oina saru yakhe August 13 fawba Intensive Youth Club Development Campaign gi thauram Lilong Block ta pangthokani NYK Thobal amadi ABBD Thobal nasu August 13 Predators Day numita blood donation camp ama pangthokani haide Tamenglong District ta voter list ta ming chalaba amadi chengadauriba miyoi singi Aadhaar card lausinbagi thauram ama ngasi Tamenglong gi All DC Office Conference Hall the District Election Officers oiriba Deputy Commissioner Pawan Yadev na hodokre Thauram aduda Tamenglong SDO Imo Sanana phongdokibada Khongthang asi Kanglon Lana electoral roll da ming hapchinba thingba ngamnaba amade namthak tawba yadana ba paikhatpani haike Election Commission of India na chahi amada amu khaktang electoral roll da ming chanba yaramba ado hauzik chahi amada marirak haibadi January ama April ama July ama amasung October amada chahi suraba singna ming chanba yaragani haike Nomagi oiba awareness program Agnipat ki maramda
Khungang Chaukat-lov Haikruzam amadi Kaithal Manbi gi Assam Rifles Battalion ga khusam Kaithal Manbi gi Assam Rifles headquarter da pangthokre. Awareness program asida Manipuri State Rural Livelihood Mission MSRLM gi chana kanglon makhada semgatpa village level federation BLF ki self-help group SIG taraga mangana saru gyabaga loinana Haikruzam amadi masigi akoibada khundaminariba Agnivir oiningba naha kaya saru gyakhi. Awareness program aduda self-help group SIG sing Haikruzam gi ayang leima loya lakpa Nungthe leima mangal yum leima likla sileima malem nganbi leima rembi Taibang Nganbi, Ringswanai, Mazapui self-help group Singaloinana, Sinthalai Makhabi Amadi, Bamjar ge BLF ki Miyoi Puna Jamaga Humfutara Hena Sarugyake. Ngarang Pangtokiba program aduda social activist Kabita Hizam, MSRLM ge cluster coordinator Barun Naurem Amade, Tenur Maibam, Jirfen Susarugyake. Awareness program asida Major Avimanyuna, Agnipat scheme gi matang da marik chumna miyam da paudongke. Kakching District ki Wabagai Assembly Constituency ki Wabagai Youth Committee na silaga AC asigi oina handak fall lauthokibada Board of Secondary Education Manipur BOSEM, Council of Higher Secondary Education Manipur COSEM amasung Central Board of Secondary Education CBSE gi Class 10 amasung 12 ki exam da chada humfugi mathakta fangduna mai palaklaba mahairoi singda mana piduna puning thogatpa amasung makoida career counseling pibagi thoram ama tha asigi tang taraga marigi Ayupung taraga mathoi tabada Hangul da Laiba Merciful English School da pangthoklagani haina WIC gi General Secretary MD Arberna Khudyak piduna thadorok pachirol amada haidi. Chirol asina makha taraduna Wabagai Assembly Constituency gi manung da lairiba mana fangma yaraba mahairoi singna masa masa gi marksheet ki xerox copy amam WIC da natraga committee asina sakhanglaba che chang pisin form mafam singda pisinaba khanghale. Chahi asigi July thada Mumbai da Mixed Martial Arts Federation of India na sinduna pangtokiba MFA-FI International and National Contender Fighter Gold Medal laurakraba Themchungain Kasarbo taram okpagi tharam ama mahaki pongnafam lamdam oiriba Chadong Village Kasar sangna sinduna mahaki yumda pangtokre. Ngasigi tharam aduda social activist Asang Kasar Themchungai Kasar gi apokpa Laichen Kasar Apokpi Priti Kasar Cos Frank Nandaibamna sarugyake. Thauram aduda Laichen Kasar na hai khungang asida laiminariba miyam asina mateng panglakpana machana ngasi mai pakpani. Laikai gi miyam asina mahangna gol macha amatang laurakpada pungning thogatpiba kaya sigi mahaina hena honaduna medal kaya lauraktuna matik chaba misak ama oiraklaba kanda khunja sing amadi oja singi mating kaya pangani haina phungdokhe. Thauram aduda Themchungam Kasarna paumi singda hai mahak boxing masana da ihan hana khongdarakhi madugi matongda Cos Frank ka thengnabadagi MMA da changlakhi mahaki ozana award apa kaya yingsinbikhi amade khun asigi social activist Asang Kasarna mating kaya pangkhe tungda tawrakadaba tournament kaya da mai pangnaba hena honakhikani haina phungdokhe. Sanapse am pamje ahanba boxing sanarame adudagi ese boxing dagi MMA se khumana pakta lakpa kanda ako ja frank thingne ai mana magi da sanaba yauge haiba kanda mana hara na yabire mana sida tum sanakro haina karisu lobiroi lobi da bida ebu mana sibiraga tum sanahan bagi ai ngisi sigi matang se yauba ngambane aduna ai ojabu yam nungsi yam thagale ojabu su yam thagale ngisi ai kritiche ojabu pininge KMMSC gi damak hina chawba mchama puragninga ai honage Nakal amanromda Frank Nandaibam na hai lamdam asibu masak takpada art and culture na achauba thodang lawi haibasi tattana di hai adubo sarkar na hawrakliba players singda mateng pangbibadi yamna watli leita laira na maram oiraga potential leiba player mayam lamkhangda mangkiba kayani afawa player oiraba matamda khaktamak sarkar na masak khangbibagi mahutta potential leiba lamdam asigi haithoi singthoiraba player kaya ase ngali ngaidagi meeting changhaningi Oza ama oina thawai yauba player kaya lepalaitana puthokhigani makhoi sing adugi manungda Themchungai Kasar so amani haike Mana hujika phongdokhiba wahi sing achumbani sengna mase aina hoigi kanna lockdown gi kaigi manung sida school hangba yadaba timing sida khoije khumala pakta sanaba chapani haitai maruda khoigi thansingam je thengnabani mana laaga yenga kholaga kona changaktana khotna khoina su kausale sanabagi mana yawningba khotbadai ne yaw kholo kasu kaidi khoten adum yahol mutungda ma aingonda aina law join tawrama sar kamaina changbaje kamai kai toge hange aina ye ming chanba change paisa su change adu change habda maje masaje paisa singna haiga lejdabnina ma aingonda numu haira mesa idi saka wari lerekanda lake ai sanab
पामे हारेगा अखोइना क्लब हांगबा यारे हार कांदा मासे अइना सु मिस तौबा हाइतारे यामना डेडिकेटेड ओइबको अदेदा अइना मासे पोल तौरगा सानबो पामजबो नोइसिनी अखोइना पा थीरिबा अखोइना कनोइसिसु सानबरोइ सिंगना संगतचब कांगुनी खोइदी नोइदा खोइदा पैसागी केमता लेते इफ नंगना तसेंगना थमोइसिंगना सानर हागदी नंग लाओ नंग क्लब सुदा लेरो चारो सानरो लाओ आई केमता नोइदा फी लौरोय केमता रोय नंग ननिंग तमना सानरो मिंगचत पुरो लाओ हारगा अइना माबुसु संगतचरपने स्टेट असिगी ओइना हौकिबा पुंग कुन मरीदा पुना मियोइ निफुगनी पान पॉजिटिव ओइख्रे मियोइ अनि लेखिद्रे COVID-19 कमन कंट्रोल रूम दगी थादोरकपा रिपोर्ट अमगे मतुंग इना हौकिबा पुंग कुन मरीदा नुपा कुनगा माथोइ अमसोंग नुपी कुनगा तरेट पुना मियोइ निफुगनी पान पॉजिटिव ओइबा यावख्रे हौजिक फावदा पुना मियोइ लिसिंग अनि गचाम कुंथ्रागा माथोइ लेखिद्रे स्टेट असिगी ओइना हौजिक फावदा मियोइ लाख अमा लिसिंग कुंथ्रागा मापन चामगा मरिफु माथोइ पॉजिटिव ओइख्रे मसिगी मनुंगदा मियोइ लाख अमा लिसिंग कुंथ्रागा तरुक चमंगा मरिफु तरा मरीना रिकवर तौबा ngамख्रे एक्टिव केस दा मियोइ चामरी यांखै तरुक लेदे रिकवरी रेट न चादा मरिफु तरा निपान दशमिक अमा मरीनी अरोइबदा मरिबा पाउ अमना पिजरे इंडो म्यांमार ngамखै परिंगदा संबल खाबगी थबक किलोमीटर 5.3 लोइरे हाइना चीफ मिनिस्टर एन ब्रेन फोंगख्रे असमगी लुचिंगबसिंग पुलिसना फाजुनखिबगी मायोक्ता इमरजेंसी शटडाउन चंगसिंदुना नेशनल हाईवे थिंजिनबा हौख्रे चंपू खांगपोक फ्लोटिंग विलेज के फोम मथक्ता लंबी कोयला थागनी हाइना प्रपोजल थादुना पैसा लौथोकमले मणिपुर लेंगांग युंगांग लीगलाइज तौबनी हाइरिबसी मणिपुर मई चाकनी हाइना अकनबो वाफम कदागी माइकेदगी लेंगाक खंगलकी लौमीदा हार फंगहलु अमदी लौमी पुंसी कलु हाइबो वाफमदा खुथांग चरा हेनबगी खोंजम तंसिनबा हौख्रे JAC Lilong Kendra Development Coordinating Committee na Infal More Lambida Pung Putara Nithugi Kaukiba Ban adu handokre Amadi Haukiba Pung Kunmari da Manipuri oina COVID-19 gi anauba case nifugani pan thengnakhre asibani yaukre Matang asda numidangi PONYTV Prime Time News Lotion Jare Manipur da tholiba ipausing khangnabagi damak PONYTV meeting tadon lebiyo